Ahum Suba National Environment Youth Parliament Saruk Yaduna India pumbagi oina National Youth Icon Award Phanglakhrabi Chingangbam Yaiphabi Chanu Ngasi Bir Tikendrajit International Airport thunglabada Students for Development Akhil Bharatiya Vidyarthi Parishad ABVP amadi mahakki imung manungna Harao Tayamna oktuna pukning thougatkhre Chingangbam Yaiphabi Chanu Ngasi Bir Tikendrajit International Airport hek thunglabaga Students for Development Akhil Bharatiya Vidyarthi Parishad ABVP amadi mahakki imung manungna leiparing amadi lengyan khudul tamdana taramna okhi lemjaningai oiraba award ase Phanglakhrabi mari lenina paumi singa unaba amada Chingangbam Yaiphabi Chanu na hai Handak pangthokiba National Environment Youth Parliament asida morning amadi evening haina session ani thokna khaidok naduna ngasi malemda honglakliba mahosagi fipam asigi matangda kupna khananai nakhi Youth Parliament aduda saruk yariba singna honglakliba mahosagi fipam asigi matangda masa-masagi oiba wakhalon sing puthok nakhi Youth Parliament asida mahakna National Youth Icon Award fangba ngamlakpa asi apen poi asigumba Youth Parliament asida mahakna yauna bahonabada Student for Development amadi Akhil Bharatiya Vidyarthi Parishad ABVP na lokiba thaudang sing thagali haina mahakna makata ki Akoi sige mode of selection ge matang side akoi college level dagi then regional level then akoi gi national level smaina torga step by step chatpane aduga hantak ahumrak suba National Environment Youth Parliament Rajasthan Vidhan Sabha ra pangthokhibada akoi Manipur dagi punna participants mapan from different institutes dagi torga saruk yamina khimne aduda isu saruk yaba phangjaruba dagi ngasigi youth icon asigi mana asilo ngamdana akoi Manipuri magi mingchat amadi puba ngamba hoijaragle Ala tariba pot se men oina haiba matamda khoina hojik akhoigi environment concerns me amama lakpasigi matangda khoina ada parliament session ani thokna phamjaki morning session amadi afternoon session aduga session ani mag asida akhoigi environment ki karamba akhoigi hongiba khal hongiba mayam adagi pollution thogliba everything akhoi sigi matangda akhoi se Rajasthan Vidhan Sabha asida akhoi mayam punna akhoigi mod puthokna duna haidi debate tawna khibane sigi matangse Amaromda Ahum Suba National Environment Youth Parliament asida Environmental Nodal Officer oina saruk yakiba DMU ge Environmental Science ke Assistant Professor Dr. Likmabam Sanjay Maitingna asigumba National Environment Youth Parliament asida saruk yanabagi damal chathakiba selection ge mawung amadi karamna asigumba lemjiningai oiraba mana ase Chingangbam Yaiphabi Chanu na phanglakhibano haibagi matangda wafam kayasu phongdokhi Theme mani thona khaidoi ahan bagi theme dona sai strengthening governance policy and implementation say air clean air in India haibani aduki duna theme dona ayuk ki sarukta then another session na evening iduna sai accelerating efforts of the India's achievement in 2050 sai kano climate commitment say the framework under the framework of a conference of party gi adugi UN gi aduda 2050 sida khoi India sina kamai tauna akogi zero akogi net emission na carbon emission target taweba adugi target se achieve taunabagi sida kari tawgada ge hamna singbudo adugi maramda hariba akogi lairu participant mayam jingna yam debate tawna kanda aduga hariba debate to tawrakanda akogi kanu tawbani the price different prices mayam pi adu hariba akogi ataina base akogi speaker award adi base presentation award lai adu akogi Manipur gi akogi Yaiphabi Chanu na phangisna asagi youth icon 2025 ni aduna magi prospective further ma se kaino harmatan ma se United Nations ta ba ma ambassador oina satpa yabagi possibility du lai hai ma sain thamjag Panbe yabadi lebak asigi toan ba states singdagi naha chani henbana saruk yaduna thasi kunmari dagi kunmanga fauba Rajasthan gi Jaipur Vidhan Sabha da pangthokiba National Environment Youth Parliament ta saruk yaduna India pumbagi oina National Youth Icon Award Phanglakhrabi Chingangbam Yaiphabi Chanu classified leiba Chingangbam Khelen maite amade Chingangbam ongbi Promila gi machanupini mahak hauzik DMU Science ta 3rd semester tamlibi mahaiduini